ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯊꯕꯛ ꯍꯜꯂꯛꯂꯕꯁꯨ ꯏꯃꯨꯡ ꯆꯪꯂꯨꯕ ꯇꯧꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯒꯥꯔꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟꯗ ꯇꯧꯕꯒꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕ ꯒꯦꯠꯇꯣ ꯅꯨꯄꯥ ꯑꯃꯅ ꯂꯣꯟꯁꯤꯟꯒꯦ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯕ ꯍꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯅꯥꯎꯕꯅ ꯍꯦꯛ ꯊꯧꯕ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯒꯦꯠ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥꯗꯣ ꯁꯥꯍꯣꯝꯗꯨ ꯀꯟꯃꯟꯈꯤꯕꯅ ꯇꯨꯔꯝꯃꯤ꯫ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯗꯨꯅ ꯄꯣꯊꯥꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯣ ꯌꯦꯡꯅꯩ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯪꯈꯥꯝ ꯈꯥꯝꯈꯤ꯫ ꯐꯝꯂꯝꯕꯗꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯈꯨꯁꯨꯝ ꯈꯣꯏꯁꯨ ꯁꯥꯍꯣꯝꯗꯨ ꯀꯟꯃꯟꯈꯤꯕꯅ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗꯩ ꯀꯅꯥꯝꯇ ꯀꯨꯝꯃꯛꯇ꯭ꯔꯕꯗ ꯃꯆꯤ ꯃꯆꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯒꯥꯔꯤ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯥꯔꯤꯒꯤ ꯃꯅꯥꯛ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯇꯌꯥꯜ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯄꯛꯏ꯫ ꯑꯃꯨꯛ ꯍꯟꯅ ꯇꯌꯥꯜꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄꯗ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯄꯥꯏꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯃꯔꯨ ꯀꯣꯛꯈꯤꯕꯒꯤ ꯃꯁꯝ ꯃꯄꯨꯡ ꯐꯥꯅ ꯍꯧꯗ꯭ꯔꯤꯕ ꯇꯌꯥꯜꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯆꯥꯗ ꯊꯛꯇꯕꯅ ꯇꯥꯏꯐꯦꯠ ꯇꯥꯁꯤꯟ ꯌꯥꯡ ꯀꯪꯁꯤꯜꯂꯤꯕꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯏꯊꯣꯡꯗꯤ ꯈꯨꯗꯛꯇꯨꯗ ꯈꯪꯍꯣꯡ ꯍꯣꯡꯂꯛꯏ꯫ ꯀꯨꯁꯨꯝꯗꯤ ꯃꯆꯥꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕꯗ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯅꯣꯛꯆꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯡꯒꯣꯜꯗ ꯈꯖꯤꯛ ꯁꯨꯃꯥꯡ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯄꯗ ꯇꯌꯥꯜꯗꯣ ꯈꯣꯡꯊꯥꯡ ꯌꯥꯝ ꯊꯨꯅ ꯊꯥꯡꯖꯤꯜꯂꯤ꯫ ꯑꯅꯤꯗꯣ ꯃꯔꯨꯞ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯗꯒꯤ ꯀꯣꯟꯅꯗꯨꯅ ꯍꯔꯥꯎꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯠꯀꯤ ꯁꯛꯇꯝ ꯂꯧꯔꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯁꯥꯄꯣ ꯀꯟꯅ ꯊꯕꯥꯛꯇ ꯀꯥꯎꯏ꯫ ꯁꯨꯃꯥꯡꯗ ꯃꯥꯡꯈꯣꯜꯒ ꯇꯥꯏꯅꯐꯝ ꯁ꯭ꯇꯦꯌꯔ ꯃꯊꯛꯇ ꯍꯥꯏꯊꯈ꯭ꯔꯦ ꯅꯣꯡꯗꯥꯏꯗꯣ꯫ ꯇꯨꯔꯤꯕ ꯃꯔꯨꯞꯇꯨꯒꯤ ꯃꯊꯕꯥꯛꯀꯤ ꯐꯨꯔꯤꯠꯇꯣ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯇꯌꯥꯜꯒꯤ ꯑꯔꯨꯝꯕ ꯈꯣꯟꯖꯦꯜꯗꯣ ꯌꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯄꯥꯝꯈꯤꯕ ꯎꯅꯤꯡꯈꯤꯕ ꯁꯛꯇꯝꯗꯨꯗꯤ ꯃꯁꯤ ꯅꯠꯇꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯇꯌꯥꯜꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯄꯥꯝꯈꯤꯕ ꯎꯅꯤꯡꯈꯤꯕ ꯁꯛꯇꯝꯗꯨꯁꯨ ꯃꯔꯨꯞ ꯍꯥꯠꯄ ꯄꯨꯛꯆꯦꯜꯗꯨ ꯅꯠꯇꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯤꯠꯇꯨ ꯃꯤꯠꯆꯥꯅꯩ ꯃꯤꯐꯝ ꯍꯣꯡꯗꯣꯛꯅꯕꯁꯨ ꯇꯧꯗꯦ꯫ ꯇꯌꯥꯜꯅ ꯃꯔꯨꯞ ꯍꯥꯠꯄ ꯀꯅꯥꯅ ꯀꯅꯥꯕꯨ ꯍꯥꯠꯂꯤꯕ? ꯅꯣꯡꯗꯥꯏꯅ ꯅꯁꯥꯅ ꯇꯧꯖꯕ ꯅꯔꯥ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯟꯗ꯭ꯔꯤ꯫ ꯑꯀꯥꯏꯕ ꯊꯕꯛꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯌꯥꯝ ꯍꯩꯔꯕꯅꯤꯅ ꯑꯆꯨꯝꯕꯁꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯣ? ꯀꯩꯕꯨꯅꯣ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯕ? ꯑꯗꯨꯒ ꯀꯅꯥꯒꯤ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯍꯥ? ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯅꯪꯒꯤ ꯁꯦꯡꯗꯕ ꯊꯃꯣꯏ ꯃꯔꯨꯞꯄꯨ ꯂꯨꯈꯥ ꯀꯣꯝꯗ ꯅꯝꯁꯤꯟꯕ ꯉꯝꯕ ꯄꯨꯛꯆꯦꯜꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯉꯥꯛꯄꯤꯕ ꯂꯨꯈꯥ ꯀꯣꯝ ꯊꯃꯣꯏ ꯁꯦꯡꯗꯕ꯫ ꯇꯌꯥꯜ ꯃꯃꯤꯠꯇꯣ ꯑꯣꯟꯈꯠꯂꯒ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯃꯤꯠ ꯈꯥꯔꯛꯏ꯫ ꯇꯌꯥꯜꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯏꯟꯊꯨꯅꯕ ꯍꯣꯠꯅꯕ ꯌꯥꯕ꯭ꯔꯅꯦ? ꯍꯥꯏꯅꯕ ꯂꯩ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯌꯦꯡꯊꯤꯕ ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯍꯥꯏꯅ꯫ ꯀꯜꯂꯛꯄ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯌꯨꯁꯤꯟꯈ꯭ꯔꯕ ꯃꯗꯨ ꯇꯔꯥꯏꯅ ꯂꯥꯌꯦꯡꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯃꯤꯁꯧ ꯆꯪꯉꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯨꯔꯕ ꯃꯤꯠꯌꯦꯡꯕꯨ ꯎꯕ ꯉꯝꯈꯤꯗ꯭ꯔꯤꯕ? ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯎꯔꯕꯁꯨ ꯅꯃꯤꯠ ꯇꯥꯡꯕ ꯇꯥꯅ ꯇꯥꯅ ꯅꯅꯥ ꯄꯪꯕ ꯃꯤꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯪꯁꯨ ꯑꯃꯅꯤ꯫ ꯑꯣ ꯀꯅꯥꯅ ꯀꯅꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗ ꯀꯜꯂꯛꯏꯕ? ꯃꯤꯁꯧ ꯆꯪꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯑꯩꯗꯤ ꯈꯪꯗꯦꯅ꯫ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅ꯫ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯅ ꯐꯪꯒꯗꯧꯕ ꯅꯨꯡꯉꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥ? ꯇꯌꯥꯜꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯃꯗꯨ ꯈꯜꯂꯤꯕ ꯅꯀꯣꯛꯇꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕ꯫ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛꯇꯨꯕꯨ꯫ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛꯇꯨ ꯀꯔꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯅꯈꯨꯠꯃꯛꯅ ꯄꯥꯡꯊꯣꯛꯀꯦ ꯍꯣꯠꯅꯔꯝꯃꯤꯕꯅꯣ? ꯇꯌꯥꯜꯗꯨ ꯁꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯍꯦ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯕꯁꯨ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯅꯪꯕꯨꯗꯤ ꯑꯍꯤꯡꯕ ꯑꯣꯏꯅ ꯊꯅꯝꯒꯦ ꯈꯜꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯕ ꯇꯌꯥꯜꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯎꯔꯝꯂꯤꯕ? ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃꯇꯪ ꯆꯦꯜꯂꯕꯁꯨ ꯅꯪꯒꯤꯗꯃꯛ ꯍꯤꯡꯕ ꯉꯝꯕ ꯇꯌꯥꯜꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯅꯤꯗꯨꯒꯤ ꯋꯥꯔꯧꯕ ꯑꯣꯟꯈꯠꯅꯕꯗꯣ ꯇꯞꯅ ꯇꯞꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯅꯣꯡꯗꯥꯏꯅ ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯃꯤꯠꯇꯨꯗ ꯅꯍꯥꯛꯅꯤ ꯈꯪꯕꯗꯒꯤ ꯈꯨꯠ ꯍꯟꯗ꯭ꯔꯕ ꯑꯩꯕꯨ ꯈꯨꯠ ꯊꯥꯔꯛꯂꯤꯕ? ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯦꯝ ꯈꯥꯛꯀꯤ ꯏꯅꯥꯎꯕꯨꯁꯨ ꯇꯝꯊꯤꯅ ꯐꯨꯔꯝꯈꯤꯕ ꯃꯗꯨ ꯄꯨꯝꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯗꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯇꯌꯥꯜꯗꯣ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯕ? ꯑꯗꯨꯒ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤꯕ? ꯅꯪꯅꯇꯕꯨ ꯌꯥꯏꯐꯕꯒꯤ ꯁꯔꯣꯛ ꯂꯥꯡꯗ ꯊꯨꯔꯒ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯑꯩꯕꯨ ꯅꯆꯤꯟꯃꯛꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕ ꯉꯝꯈꯤꯕ ꯅꯠꯇ꯭ꯔꯣ?
ꯑꯩꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯅꯥꯎꯕꯨ ꯐꯨꯒꯗꯧꯔꯤꯕ? ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯑꯩꯅ ꯏꯅꯥꯎꯗ ꯐꯨꯕ ꯆꯩꯕꯗꯤ ꯊꯝꯈꯣ. ꯃꯤꯠꯅ ꯀꯟꯅ ꯌꯦꯡꯈꯤꯕ ꯌꯥꯎꯈꯤ. ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯌꯦꯡ ꯇꯥꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯇꯌꯥꯜꯗꯣ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯈꯤꯕꯅ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯔꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯍꯧꯔꯨꯔꯕ ꯋꯥꯐꯝꯗꯨꯗꯤ ꯃꯔꯤ ꯃꯔꯤ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯦ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨꯁꯨ ꯊꯥꯡꯅ ꯊꯤꯜꯂꯝꯈꯤꯕ, ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯏꯅꯥꯎꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯐꯥꯎꯈꯤꯕ ꯃꯩꯆꯥꯛ ꯅꯪꯅ ꯈꯪꯈꯤꯕ꯭ꯔꯥ? ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯂꯝꯇꯛ ꯆꯦꯟꯊꯔꯛꯂꯦ. ꯋꯥꯍꯩꯗꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯛ ꯀꯨꯏꯕꯅ ꯃꯌꯥꯝꯕꯕꯨ ꯋꯥꯔꯧꯖꯔꯝꯕ ꯏꯅꯥꯎꯕꯗꯣ ꯊꯃꯣꯏ ꯈꯪꯄꯦ ꯄꯦꯊꯔꯛꯂꯕ ꯈꯪꯍꯧꯗꯦ. ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯉꯛꯅ. ꯃꯗꯨ ꯄꯨꯝꯕ ꯀꯅꯥꯅ ꯀꯩꯒꯤ? ꯇꯌꯥꯜꯅ. ꯃꯗꯨ ꯄꯨꯝꯕꯗꯣ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛꯅꯤ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯅꯪꯅ ꯈꯪꯈꯤꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯕꯨ ꯃꯤꯔꯥꯏꯈꯤ. ꯊꯃꯣꯏ ꯁꯣꯛꯅ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯟꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯦ. ꯃꯃꯥꯡ ꯊꯛꯇꯗ ꯊꯣꯛꯈꯤꯕ ꯍꯦꯟꯊꯣꯏ ꯊꯦꯡꯅꯕ ꯍꯧꯔꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯇꯌꯥꯜ ꯃꯇꯣꯝꯇ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯍꯦꯟꯊꯣꯏꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯎꯔꯕꯗ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯇꯌꯥꯜꯗꯣ ꯍꯦꯟꯊꯣꯏꯒꯤ ꯅꯥꯛꯇ ꯒꯥꯔꯤ ꯈꯥꯝꯃꯤ. ꯑꯗꯨꯒ ꯒ꯭ꯂꯥꯁ ꯍꯩꯊꯔꯒ ꯃꯉꯛ ꯂꯤꯊꯣꯔꯛꯏ. ꯍꯦꯟꯊꯣꯏ ꯅꯠꯇ꯭ꯔꯣ? ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯍꯦꯟꯊꯣꯏ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ. ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯤ ꯁꯤꯗ. ꯑꯗ ꯒꯥꯔꯤ ꯌꯥꯊꯣꯛꯈ꯭ꯔꯤꯗ꯭ꯔꯕ? ꯑꯣ, ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯐꯔꯦꯗ, ꯑꯩꯁꯨꯅꯦ ꯑꯣꯇꯣ ꯇꯣꯡꯕ ꯇꯟ ꯂꯩꯔꯝꯃꯤꯅꯤ. ꯁꯤ ꯍꯥꯏꯔꯒ ꯀꯥꯈꯠꯂꯛꯂꯦ. ꯇꯌꯥꯜꯁꯨ ꯊꯧꯕ ꯍꯧꯏ. ꯊꯧꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ ꯍꯦꯟꯊꯣꯏꯗ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯣꯇꯣ ꯇꯣꯡꯕ ꯌꯥꯏꯅ, ꯅꯨꯡꯉꯥꯏꯕꯅꯤ. ꯅꯪꯕꯨ ꯑꯣꯇꯣꯒ ꯇꯣꯡꯕ꯭ꯔꯣ? ꯇꯣꯡꯉꯦ. ꯅꯨꯡꯉꯥꯏꯗ ꯑꯗꯨꯝ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯣꯡꯁꯦꯅ ꯑꯅꯝꯕ ꯃꯇꯝꯗꯅꯦ ꯀꯣꯂꯦꯖ ꯆꯠꯄ ꯀꯥꯟꯗ ꯇꯣꯡꯉꯦ. ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ. ꯑꯩꯗꯤ ꯑꯣꯇꯣ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯈꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ. ꯅꯣꯡꯗꯥꯏꯔꯦꯝꯕꯁꯦ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯦꯀꯣ? ꯃꯥꯟꯅꯗꯕꯅꯤ. ꯌꯥꯝ ꯆꯝꯕꯅꯤꯗ. ꯃꯥꯒꯨꯝꯕꯗꯤ ꯑꯇꯥꯡꯕ ꯃꯤꯅꯤ. ꯑꯆꯧ ꯑꯁꯥꯡ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯑꯁꯨꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤꯗ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯤ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯕ ꯌꯥꯄꯣꯠꯇꯦꯗ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯇꯨꯡ ꯇꯌꯥꯜꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ. ꯋꯥꯔꯤꯁꯦ ꯂꯝꯕꯤ ꯋꯥꯗꯤ ꯑꯣꯏꯔꯦꯕꯨ ꯑꯩꯕꯨ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ. ꯍꯥꯏꯗꯣꯏꯁꯦ ꯃꯇꯥꯡꯗꯤ ꯆꯥꯗ꯭ꯔꯦ. ꯑꯗꯣ ꯇꯥꯟꯖꯥ ꯐꯪꯕꯁꯤꯗ ꯍꯥꯏꯍꯧꯔꯒꯦꯅ ꯇꯧꯕꯅꯤ. ꯑꯗꯨꯝ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯍꯦꯟꯊꯣꯏꯗꯨ ꯇꯌꯥꯜꯗꯤ ꯌꯥꯝ ꯐꯕꯗꯧꯅ ꯇꯧꯔꯤ. ꯇꯌꯥꯜꯁꯨ ꯅꯣꯛꯂꯒ, ꯍꯦꯔꯥ, ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯋꯥꯅꯤꯗ. ꯃꯥꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ? ꯍꯣ, ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ. ꯌꯥꯊꯣꯛꯂ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯣ. ꯑꯗꯨꯅꯦꯕ, ꯃꯥꯅ ꯅꯪꯕꯨ ꯈꯟꯖꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ. ꯆꯠꯂꯦ ꯅꯪꯒꯤ ꯋꯥ, ꯐꯝꯂꯦ ꯅꯪꯒꯤ ꯋꯥ, ꯍꯤꯞꯄꯦ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇ, ꯆꯥꯔꯦ ꯅꯪꯒꯤ ꯋꯥ, ꯑꯇꯩ ꯑꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ. ꯅꯪꯒꯤ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯦ. ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯔꯒ ꯀꯩꯒꯤ ꯌꯥꯗꯅꯤ? ꯍꯣꯏ, ꯃꯥꯒ ꯑꯩꯒ ꯈꯔꯕꯨꯗꯤ ꯁꯪꯒꯠꯅꯈ꯭ꯔꯦ. ꯑꯗꯣ ꯑꯩꯅ ꯉꯥꯎꯖꯈꯤꯕꯗꯤ ꯃꯥ ꯅꯠꯇꯦꯀꯣ? ꯀꯅꯥ ꯑꯗꯨꯗꯤ? ꯍꯣ, ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ, ꯅꯪꯅꯦ ꯅꯪ. ꯋꯥꯐꯝꯗꯨꯗ ꯇꯌꯥꯜꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯍꯣ, ꯂꯥꯏꯕꯛꯀꯤꯅꯦ ꯈꯟꯗꯣꯛꯑꯁꯦ. ꯑꯩꯁꯨ ꯑꯉꯥꯡ ꯑꯃ ꯐꯥꯔꯗꯧꯅꯤ. ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯁꯦꯡꯉꯕꯣ? ꯀꯥꯏꯗꯒꯤ? ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯐꯥꯔꯀꯥꯟꯗ ꯈꯪꯉꯣ. ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦꯗ. ꯃꯃꯜ ꯂꯩꯈꯤꯔꯣꯏ. ꯅꯨꯡꯁꯤꯕꯁꯦ ꯃꯃꯜ ꯂꯩꯍꯟꯒꯦ ꯍꯥꯏꯔꯗꯤ ꯊꯃꯣꯏꯗ ꯀꯨꯏꯅ ꯂꯣꯠꯂꯒ ꯊꯝꯕ ꯇꯥꯏ. ꯃꯃꯜ ꯋꯥꯡꯍꯜꯂꯒ ꯈꯖꯤꯛ ꯈꯥꯏꯔꯒꯅꯦ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯕꯩ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯇꯧꯗ꯭ꯔꯤꯕ ꯃꯤꯅ ꯈꯪꯉꯔꯣꯏꯕꯣ. ꯋꯥ, ꯑꯩꯈꯣꯏ ꯇꯌꯥꯜꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯔꯣꯃꯥꯟꯁꯈꯩꯗꯤ. ꯑꯗꯨꯒꯤꯗꯤ ꯀꯩꯅꯣ, ꯇꯌꯥꯜꯅꯤꯗꯅ. ꯃꯨꯖꯔꯁꯨ ꯔꯥꯁꯤ ꯂꯩꯕ ꯇꯌꯥꯜ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ. ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯒ ꯍꯦꯟꯊꯣꯏ ꯃꯅꯤ ꯖ꯭ꯋꯦꯂꯔꯤ ꯃꯃꯥꯡꯗ ꯀꯨꯝꯊꯍꯜꯂꯤ. ꯇꯌꯥꯜꯁꯨ ꯀꯨꯝꯊꯔꯛꯂꯤ. ꯑꯅꯤꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤꯕꯅꯤ. ꯃꯈꯣꯏꯅꯤꯁꯨ ꯍꯦꯟꯊꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯇꯌꯥꯜꯅ, ꯑꯗꯨꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯇꯝꯃꯨꯔꯒꯦ. ꯇꯝꯃꯨꯔꯣ. ꯍꯔꯥꯎꯃꯟꯗꯅ ꯉꯥꯎꯈꯤꯅꯤꯀꯣ ꯑꯃꯨꯛ. ꯃꯇꯧ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ. ꯆꯠꯂꯦ ꯑꯩ.
ꯌꯥꯝ ꯍꯔꯥꯎꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯒ ꯗꯌꯥꯜꯗꯣ ꯍꯦꯟꯊꯣꯏꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯍꯦꯟꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯕꯥꯛꯅ ꯊꯥꯅꯈꯤꯕ ꯃꯇꯝꯗꯨꯅꯤ ꯍꯟꯈ꯭ꯔꯤꯕ ꯗꯌꯥꯜꯗꯣ ꯈꯔ ꯊꯧꯔꯛꯂꯒ ꯍꯦꯟꯊꯣꯏꯅ ꯐꯝꯂꯤꯕ ꯁꯤꯠꯇꯨꯗ ꯍꯦꯟꯊꯣꯏꯒꯤ ꯃꯣꯕꯥꯏꯜ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯟꯖꯩ ꯑꯁ ꯄꯥꯎ ꯇꯝꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯇꯜꯂꯤꯌꯦ ꯁꯩꯗ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯀꯛꯂꯒ ꯍꯜꯂꯒ ꯊꯧꯔꯛꯂꯦ ꯅꯣꯡꯗꯥꯔꯦꯝꯕꯅ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯑꯐ ꯁꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯄꯨꯔꯒ ꯂꯦꯞꯍꯧꯔꯤꯕ ꯌꯥꯏꯐꯕꯗꯣ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯆꯤꯝꯕꯥꯜ ꯄꯩꯇꯛ ꯇꯧꯅ ꯍꯦꯟꯊꯣꯏꯅ ꯆꯪꯈꯤꯕ ꯕꯤꯜꯗꯤꯡꯗꯨꯗ ꯃꯥꯁꯨ ꯆꯪꯉꯛꯏ ꯍꯦꯟꯊꯣꯏ ꯈꯛꯇ ꯅꯠꯇꯦ ꯆꯥꯟꯅꯖꯕ ꯃꯥꯟꯅꯖꯕ ꯊꯣꯏꯌꯦꯟꯕ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯌꯥꯎꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨꯁꯨ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕꯁꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕꯗꯨ ꯌꯦꯡꯂꯤꯕꯅꯤ ꯊꯣꯏꯕꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯅꯣꯡꯗꯥꯔꯦꯝꯕꯗꯣ ꯐꯖꯅ ꯀꯥꯔꯒ ꯍꯟꯈ꯭ꯔꯦ ꯋꯤꯁꯀꯤ ꯅꯠꯇ꯭ꯔꯒꯅ ꯋꯥꯏꯟꯗ ꯇꯥꯏꯅꯔꯅꯤ ꯑꯁ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯕꯤꯕ ꯁꯥꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯍꯧꯕ ꯃꯤꯅꯣꯛ ꯑꯃꯒ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯃꯤꯟꯅꯩ ꯊꯣꯏꯌꯦꯟꯕꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯍꯦꯟꯊꯣꯏ ꯅꯪꯒꯤ ꯈꯨꯖꯤꯟꯗꯒꯤ ꯃꯔꯨꯞ ꯑꯅꯤ ꯁꯂꯥꯛ ꯁꯥꯟꯅꯒꯗꯧꯔꯦ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯃꯇꯧꯗꯣ ꯑꯁ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯃꯥꯅ ꯆꯥꯛꯂꯝꯒꯗꯕꯗꯣ ꯌꯥꯏꯐꯕꯅ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦꯕꯣ ꯆꯥꯛꯂꯝꯗꯣꯏꯗꯣ ꯑꯔꯣꯏꯕꯤꯗꯅꯤ ꯈꯥꯡꯕ ꯐꯖꯅ ꯋꯥꯔꯅꯤꯕꯣ ꯊꯣꯏꯌꯦꯟꯕꯅ ꯌꯥꯏꯐꯕ ꯅꯪꯁꯨ ꯐꯤꯂꯝ ꯀꯨꯝꯃꯣꯅ ꯑꯦꯋꯥꯔꯗꯇꯤ ꯅꯪ ꯂꯣꯏ ꯐꯪꯒꯅꯤꯕꯣ ꯈꯨꯍꯩ ꯑꯃ ꯌꯥꯏꯐꯕꯅ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯇꯥꯠꯇꯤ ꯌꯥꯕꯅꯤꯍꯦ ꯑꯩꯈꯣꯏ ꯄꯨꯁꯨ ꯆꯍꯤ 15 ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯗꯨꯅꯤ ꯂꯥꯏꯕꯛ ꯊꯤꯕꯩ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯈꯤꯕꯗꯩ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯈꯤꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯤꯀꯥꯗ ꯁꯦꯜꯗ ꯀꯥ ꯍꯦꯟꯅ ꯆꯣꯞꯈꯤꯕꯩ ꯕꯣꯠ ꯂꯦꯞꯆꯗ꯭ꯔꯁꯨ ꯑꯩꯗꯤ ꯂꯦꯞꯇꯣꯏꯅꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯗꯣꯔꯤꯅꯤ ꯑꯣꯏꯒꯗꯧꯅꯤꯗ ꯀꯔꯤꯒꯤ ꯑꯣꯏꯗꯅꯤ ꯁꯦꯜ ꯆꯕꯥꯛ ꯆꯕꯥꯛ ꯍꯩꯊꯔꯒ ꯕꯣꯇꯔ ꯂꯣꯏ ꯂꯩꯒꯗꯧꯅꯤ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯗ ꯅꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯕꯁꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯦꯕ ꯋꯥꯔꯤꯗꯗꯤ ꯃꯤꯉꯣꯟꯗꯩ ꯁꯦꯜꯁꯨ ꯇꯞꯇꯥꯏ ꯂꯧꯊꯣꯛꯑꯒ ꯁꯦꯜ ꯄꯥꯏꯕ ꯁꯥꯕ ꯊꯣꯏꯌꯦꯟꯕꯅ ꯑꯗꯨꯁꯨ ꯀ꯭ꯔꯣꯔꯄꯇꯤ ꯑꯗꯨꯁꯨ ꯏꯋꯥ ꯋꯥꯗꯅ ꯁꯤꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯁꯤꯡꯕꯅ ꯑꯄꯪꯕꯒꯤ ꯃꯔꯜ ꯂꯦꯝꯅ ꯆꯥꯏ ꯍꯥꯏꯗꯨꯅꯤꯗ ꯍꯦꯟꯊꯣꯏꯗꯤ ꯀꯟꯊꯤ ꯊꯣꯛꯅ ꯅꯣꯡꯗꯥꯔꯦꯝꯕꯕꯨ ꯁꯥꯎꯅ ꯉꯥꯡꯂꯤ ꯁꯛꯇꯨꯒ ꯑꯩꯅ ꯌꯥꯕꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯁꯦꯜ ꯄꯥꯏꯔꯦ ꯁꯛ ꯐꯖꯔꯕꯅꯤ ꯀꯥꯏꯅ ꯑꯩꯅ ꯄꯥꯝꯕꯤꯔꯅꯤ ꯁꯤꯅꯤꯅꯦ ꯃꯥꯒꯨꯝꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯑꯃꯗ ꯌꯨꯝ ꯄꯥꯟꯕꯤꯒꯗꯕ ꯃꯅꯤ ꯃꯆꯥ ꯍꯦꯟꯊꯣꯏ ꯅꯠꯇꯦ ꯌꯥꯏꯐꯕꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯨꯝꯕ ꯄꯨꯛꯇ ꯂꯣꯠꯂꯒ ꯊꯝꯂꯒ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯏ ꯆꯨꯞꯀꯗꯕꯅꯤ ꯃꯥꯒꯤ ꯃꯔꯜ ꯄꯨꯝꯕ ꯁꯦꯠꯂꯒ ꯃꯨꯟꯒꯗꯕꯅꯤ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯌꯥꯏꯐꯕꯒꯤ ꯃꯤꯡ ꯍꯣꯡꯒꯅꯤ ꯍꯣꯡꯕ ꯇꯥꯕꯅꯤ ꯂꯨꯝꯅ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯂꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯔꯤꯗꯣ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯏ ꯗꯌꯥꯜꯗꯨ ꯁꯛ ꯑꯔꯣꯏꯕꯤꯗ ꯇꯥꯈꯠꯅ ꯌꯥꯝ ꯍꯥꯎꯇꯕ ꯐꯤꯕꯝꯗ ꯂꯦꯞꯂꯝꯃꯤ ꯃꯔꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯂꯦꯞꯂꯝꯕꯗꯒꯤ ꯗꯌꯥꯜ ꯌꯥꯏꯐꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕꯒꯤ ꯃꯇꯧꯅ ꯌꯥꯏꯐꯕꯕꯨ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯂꯤ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕꯗꯗꯤ ꯗꯌꯥꯜꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯄꯛꯁꯨ ꯄꯛꯆꯕꯅꯤ ꯌꯥꯝꯅ ꯂꯩꯆꯤꯜꯗ ꯇꯦꯟ ꯌꯥꯝ ꯀꯥꯞꯄ ꯍꯩꯔꯝꯃꯤꯀꯣ ꯅꯣꯡꯗꯥꯔꯦꯝꯕꯅ ꯌꯨ ꯊꯛꯄꯗꯤ ꯅꯄꯥꯅ ꯄꯨꯁꯤꯈ꯭ꯔꯁꯨ ꯎꯕ ꯐꯪꯉꯣꯏ ꯑꯄꯪꯕꯕ ꯏꯁ ꯃꯤꯡ ꯍꯣꯡꯒꯦ ꯀꯥꯏ ꯍꯣꯡꯉꯣꯗꯅ ꯌꯥꯏꯐꯕ ꯀꯔꯤ ꯀꯧꯁꯦꯕ ꯑꯣ ꯃꯥꯏꯊꯤꯕ ꯀꯧꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯂꯛ ꯆꯥꯎꯕ ꯁꯨꯅꯤꯡꯗꯕ ꯃꯤꯐꯠꯇ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯕꯣ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯤꯕ ꯃꯥꯕꯨ ꯌꯥꯏꯐꯕꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤꯕꯗꯣ ꯎꯕꯗ ꯗꯌꯥꯜ ꯅꯣꯛꯄꯗꯨ ꯁꯛꯍꯟꯖꯤꯜꯂꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯌꯥꯏꯐꯕꯒꯤ ꯂꯥꯏꯕꯛꯇ ꯀꯛ 3-4 ꯁꯨꯗꯣꯛꯇꯨꯅ ꯅꯀꯣꯛ ꯃꯆꯥꯁꯤꯗ ꯀꯩꯅꯣ ꯈꯪꯗꯕ ꯑꯁꯣꯏꯕꯝ ꯌꯥꯎꯔꯤ ꯃꯗꯨ ꯅꯣꯏ ꯁꯥꯒꯩꯒꯤꯅꯤꯅꯦ ꯅꯣꯏ ꯁꯥꯒꯩꯒꯤ ꯖꯤꯟꯗ ꯌꯥꯎꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯃꯗꯨ ꯁꯦꯝꯗꯣꯛꯎ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯌꯩꯊꯠꯅꯁꯦ ꯏꯕꯣ ꯍꯨꯔꯥꯟꯅ ꯂꯥꯛꯑꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯍꯩꯅꯗꯦ ꯅꯨꯄꯤ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯒꯦꯅꯦ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯔꯒ ꯅꯧꯊꯣꯔꯛꯂꯦ ꯊꯣꯏꯌꯦꯟꯕꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯥꯞꯂꯤꯕ ꯇꯦꯟꯗꯣ ꯂꯩꯆꯤꯜꯗ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥ ꯗꯌꯥꯜ ꯊꯣꯏꯌꯦꯟꯕꯗ ꯑꯃꯨꯛ ꯁꯠ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯦꯟꯅ ꯀꯔꯦꯝꯅꯅ ꯏꯕꯣ ꯅꯨꯄꯤ ꯃꯥꯟꯕꯧ ꯂꯩꯆꯤꯜꯗ ꯀꯥꯞꯇ꯭ꯔꯁꯨ ꯅꯣꯏꯒꯤ ꯇꯦꯟꯗꯣ ꯅꯣꯡꯗꯥꯔꯦꯝꯕꯗ ꯄꯥꯟꯗ꯭ꯔꯤꯉꯩ ꯗꯌꯥꯜꯗ ꯍꯥꯟꯅ ꯄꯥꯜꯍꯟꯕ ꯆꯪꯗ꯭ꯔꯣ ꯗꯌꯥꯜ ꯑꯃꯨꯕ ꯗꯌꯥꯜ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ
ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯏꯊꯤꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯩ ꯍꯥꯟꯅ ꯊꯦꯡꯅꯧꯅꯦ ꯑꯩꯒ ꯊꯦꯡꯅꯕꯗ ꯅꯣꯏꯅ ꯃꯥꯌꯦꯛ ꯄꯥꯛꯂꯕ ꯂꯟ ꯊꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯟ ꯊꯨꯝ ꯇꯪꯈꯥꯏ ꯑꯃ ꯅꯣꯏꯗ ꯄꯤꯊꯣꯛꯄꯤꯒꯦ ꯍꯦ ꯌꯥꯏꯐꯕꯅ ꯋꯥ ꯑꯗꯨꯛ ꯆꯥꯎꯅ ꯉꯥꯡꯂꯤꯗꯨꯕꯨ ꯅꯪꯕꯨ ꯀꯩ ꯑꯣꯏꯔꯤꯒꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯧꯔꯤ ꯌꯨꯝꯐꯝꯗ ꯅꯪꯒꯤ ꯍꯛ ꯀꯩꯅꯣ ꯇꯌꯥꯜꯅ ꯈꯪꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯑꯣꯀꯦ ꯈꯪꯗꯕꯕꯨ ꯈꯪꯅꯕ ꯇꯥꯛꯄ ꯍꯥꯏꯁꯦ ꯑꯈꯪꯕ ꯃꯤꯒꯤ ꯃꯊꯧꯅꯤ ꯃꯨꯟꯅ ꯇꯧ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜ ꯑꯅꯤ ꯊꯋꯥꯏ ꯑꯃꯅ ꯍꯛꯆꯥꯡ ꯑꯅꯤꯃꯛꯅꯤ ꯈꯪꯖꯤꯜꯂꯣ ꯌꯥꯔꯅꯤꯀꯣ ꯍꯟꯗꯛꯇꯤ ꯌꯥꯏꯐꯕꯗꯣ ꯅꯣꯛꯂꯛꯏ ꯈꯖꯤꯛꯇꯃꯛ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏ ꯈꯟꯖꯕꯅꯤꯅꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯗꯤ ꯅꯪꯕꯨ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯗꯕꯅꯤ ꯍꯥꯏꯕꯤꯒꯦ ꯁꯤꯃꯗꯤ ꯇꯌꯥꯜꯅ ꯃꯥꯅ ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯜꯂꯁꯨ ꯑꯩꯅ ꯈꯜꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯩ ꯍꯥꯏꯒꯦꯅꯦ ꯊꯣꯏꯍꯦꯟꯕꯅ ꯍꯩ ꯀꯥꯟꯅꯗꯕꯗ ꯕꯥꯞꯅ ꯋꯥꯈꯜ ꯄꯪꯁꯥ ꯁꯥꯒꯠꯀꯅꯣ ꯀꯤꯟꯊꯔꯛꯄ ꯃꯤꯀꯨꯞꯇꯅꯦ ꯁꯥꯊꯤꯅ ꯊꯃꯣꯏ ꯀꯥꯏꯔꯛꯀꯅꯤ ꯇꯌꯥꯜꯅ ꯃꯗꯨꯁꯨ ꯀꯥꯏꯖꯁꯅꯨ ꯅꯈꯣꯏꯗ ꯀꯥꯏꯕ ꯅꯠꯇꯦꯗꯅ ꯑꯩꯉꯣꯟꯗ ꯀꯥꯏꯕꯅꯤ ꯃꯗꯨꯗ ꯅꯁꯤꯜ ꯏꯔꯩ ꯂꯩꯇꯅ ꯅꯈꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯇꯌꯥꯜꯅ ꯉꯥꯛ ꯂꯥꯛꯆꯅ ꯁꯨꯝ ꯉꯥꯡꯂꯛꯄꯗꯣ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯦꯟꯊꯣꯏꯗꯣ ꯈꯨ ꯀꯥꯝꯕ ꯍꯧꯔꯛꯂꯦ ꯍꯦ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯃꯐꯝꯁꯤꯗ ꯆꯪꯉꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯔꯤ ꯍꯨꯒꯦꯅ ꯍꯥꯏꯕꯅꯣ ꯇꯌꯥꯜ ꯉꯛ ꯁꯠ ꯄꯩꯊꯔꯞ ꯌꯦꯡꯉꯤ ꯍꯦꯟꯊꯣꯏꯗ ꯐꯤꯈꯥꯎꯗꯒꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯁꯠꯇꯣꯛꯂ ꯎꯠꯂꯤ ꯍꯨꯕ ꯂꯥꯛꯄ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯅꯨꯄꯤꯒꯤ ꯀꯨꯔꯥꯡꯕꯥꯟ ꯎꯞꯁꯤꯜꯂꯒ ꯅꯨꯄꯤ ꯁꯥꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯕ ꯌꯣꯠꯀꯤ ꯊꯃꯣꯏ ꯄꯥꯟꯕꯤ ꯑꯃꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯀꯥꯎꯔꯝꯃꯤ ꯑꯗꯨꯗ ꯃꯁꯥꯗ ꯁꯤꯟꯅꯖꯔꯝꯒꯦꯅ ꯂꯥꯛꯄ ꯍꯦꯟꯊꯣꯏ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯃꯣꯕꯥꯏꯜꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯉꯥꯡꯗ ꯃꯌꯥ ꯀꯨꯝꯂꯕꯤ ꯀꯩ ꯑꯃꯣꯝꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯇꯌꯥꯜꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯑꯃꯨꯛꯇꯪ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯅꯣꯏ ꯃꯔꯤꯅ ꯁꯤꯟꯖꯕ ꯄꯣꯔꯝ ꯈꯨꯗꯛꯇ ꯅꯤꯡꯈꯥꯏꯔꯝꯃꯅꯤꯅꯦ ꯌꯥꯏꯐꯕꯅ ꯑꯩꯒꯤ ꯄꯣꯔꯝꯕꯨ ꯀꯩꯒꯤ ꯀꯥꯏꯗꯣꯏꯕ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯏꯔꯣꯏ ꯇꯌꯥꯜꯅ ꯍꯟꯗꯛꯇꯤ ꯇꯌꯥꯜꯅ ꯀꯥꯏꯍꯟꯕ ꯇꯥꯔꯦꯅꯦ ꯃꯗꯨ ꯉꯝꯒꯅꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕ ꯅꯪꯕꯣ ꯉꯝꯕ ꯉꯝꯗꯕ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅꯤ ꯑꯣꯀꯦ ꯑꯣꯟꯊꯣꯛꯁꯟꯅꯔꯒ ꯇꯌꯥꯜꯗ ꯈꯨꯠ ꯁꯠ ꯊꯥꯔꯛꯏ ꯊꯥꯔꯛꯂꯤꯕꯁꯨ ꯇꯌꯥꯜꯗꯣ ꯌꯥꯝ ꯊꯨꯅ ꯂꯩꯊꯣꯛꯏ ꯊꯣꯏꯍꯦꯟꯕꯁꯨ ꯌꯥꯏꯐꯕꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯦ ꯑꯅꯤꯗꯨꯒꯤ ꯇꯌꯥꯜꯒ ꯐꯨꯗꯠꯅꯔꯛꯂꯦ ꯍꯦꯟꯊꯣꯏꯅ ꯂꯥꯎꯈꯤꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯇꯌꯥꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯂꯦ ꯈꯔ ꯁꯣꯛꯂꯕꯁꯨ ꯌꯥꯏꯐꯕ ꯌꯥꯎꯅ ꯃꯈꯣꯏꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯇꯌꯥꯜ ꯃꯐꯤ ꯈꯖꯤꯛ ꯁꯦꯝꯃꯤ ꯑꯗꯨꯒ ꯍꯦꯟꯊꯣꯏꯗ ꯃꯣꯕꯥꯏꯜ ꯂꯪꯁꯤꯜꯂꯤ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯅꯀꯣꯛꯁꯤꯡꯗꯨꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂ ꯆꯪꯖꯔꯣ ꯀ꯭ꯔꯣꯔꯄꯇꯤꯗ ꯅꯠꯇꯦꯅꯦ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯍꯟꯒꯦ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯤꯒꯤ ꯃꯔꯨꯞ ꯑꯅꯤ ꯀꯥꯏꯅꯍꯜꯂꯒ ꯂꯟ ꯊꯨꯝ ꯃꯨꯟꯒꯦ ꯀꯥꯏꯁꯨ ꯈꯜꯂꯤ ꯅꯃꯪꯗꯁꯨ ꯑꯣꯏꯊꯣꯛꯀꯅꯤ ꯈꯜꯂꯨꯅꯨ ꯆꯠꯀꯦ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯍꯦꯟꯊꯣꯏꯗ ꯇꯝꯅꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅꯤ ꯅꯪ ꯌꯥꯝ ꯂꯦꯝꯗꯕ ꯇꯧꯒꯅꯨ ꯈꯔ ꯂꯦꯝꯃꯨ ꯃꯨꯛꯂꯒ ꯃꯐꯝꯗ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ ꯅꯨꯄꯥ ꯊꯣꯛꯄ ꯇꯌꯥꯜꯅꯤ ꯌꯥꯅꯤꯡꯉꯗꯤ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯅꯤꯡꯗꯦ ꯄꯠ ꯄꯠ ꯊꯥꯗꯠꯄ ꯅꯨꯄꯥꯅꯤ ꯐꯤꯡꯅ ꯃꯐꯝꯗꯨꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯈꯟꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯒꯗꯧꯕꯒꯤ ꯃꯅꯤꯡ ꯈꯖꯤꯛꯍꯜꯂꯤ ꯃꯃꯥꯏ ꯀꯛꯀꯦ ꯇꯧꯔꯛꯄꯗ ꯆꯟꯊꯣꯏꯗ ꯅꯨꯄꯥ ꯑꯃꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯅꯞꯂꯒ ꯆꯠꯈꯤꯕ ꯎꯍꯧꯔꯦ ꯈꯨꯗꯛꯇꯨꯗ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯦ ꯂꯩꯔꯛ ꯃꯆꯤꯟꯅ ꯆꯟꯊꯣꯏꯕꯨ ꯊꯥꯗꯔꯝꯂꯒ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥꯗꯨꯁꯨ ꯄꯟꯊꯔꯝꯗꯅ ꯍꯟꯈꯤ ꯇꯌꯥꯜ ꯅꯨꯄꯥꯗꯨꯕꯨ ꯊꯠꯂꯨꯕꯁꯨ ꯇꯧꯗꯦ ꯆꯟꯊꯣꯏꯒꯤ ꯃꯥꯡꯗ ꯈꯔ ꯍꯦꯟꯒꯠꯂꯒ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯒ ꯁꯥꯍꯨꯝ ꯑꯃꯗ ꯄꯥꯏꯊꯣꯔꯛꯂꯒ ꯃꯅꯥꯛꯐꯥꯎ ꯌꯧꯗ꯭ꯔꯤ ꯂꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯥꯏ ꯆꯠꯂꯨꯏꯕ ꯃꯗꯨ ꯎꯕꯗ ꯆꯟꯊꯣꯏꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯇꯝꯁꯤꯗꯗꯤ ꯅꯧꯔꯤ ꯌꯥꯝꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯤꯅ ꯂꯥꯏꯅ ꯄꯥꯝꯅꯔꯛꯄ ꯃꯇꯝꯅꯤ ꯊꯕꯛ ꯑꯃꯁꯨꯡ ꯊꯕꯛ ꯍꯥꯏꯗꯤ ꯆꯟꯊꯣꯏꯒꯤ ꯃꯥꯡꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯄꯤ ꯇꯊꯛ ꯅꯨꯄꯥ ꯑꯃꯕꯨ ꯌꯦꯡꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯊꯠꯀꯅꯣ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯏꯀꯥꯏꯖꯩ ꯃꯤ ꯎꯗꯅꯕꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯏꯃꯥꯟꯅꯕꯅꯦ ꯅꯆꯤꯟ ꯊꯤꯅꯨ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯥꯏꯅꯦ ꯇꯥꯃꯣ ꯑꯩꯒ ꯇꯥꯃꯣꯒ ꯆꯥꯟꯅꯗꯦ ꯇꯥꯃꯣꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯑꯁꯤꯕꯣ ꯃꯤ ꯂꯣꯏꯅ ꯅꯨꯄꯥꯅ ꯕꯥꯔꯤꯗ ꯍꯟꯅꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯃꯣꯕꯨ ꯀꯃꯥꯏ ꯅꯨꯡꯁꯤꯗꯣꯏꯅꯣ ꯆꯥꯟꯅꯔꯣꯏꯌꯦ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯕ ꯆꯥꯟꯅꯒꯦꯔꯥ ꯆꯥꯟꯅꯔꯣꯏꯔꯥ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯂꯣꯏꯔꯦ ꯁꯤꯗ ꯃꯔꯩ ꯃꯊꯧ ꯇꯥꯗꯦ ꯇꯌꯥꯜꯒꯤ ꯁꯞꯇ꯭ꯔꯗ ꯆꯟꯊꯣꯏꯗꯨ ꯀꯤꯔꯦ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯂꯒ ꯉꯥꯡꯂꯤꯕꯗꯣ ꯀꯤꯐꯝꯁꯨ ꯊꯣꯛꯄꯅꯤ ꯈꯣꯟꯖꯦꯜꯗ ꯇꯅꯤꯛ ꯇꯥꯃꯣ ꯑꯩ ꯂꯥꯏꯔꯤꯛ ꯃꯇꯝ ꯈꯔ ꯇꯝꯈꯤꯒꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯒꯅꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯕ ꯑꯩꯒ ꯈꯪꯅꯔ ꯅꯨꯡꯁꯤꯅꯔꯒ ꯀꯣꯏꯅꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀꯌꯥꯝ ꯀꯥꯏꯅ
ꯈꯨꯝꯃꯨ ꯑꯩꯒꯤ ꯀꯤꯔꯨꯛ ꯌꯦꯡꯁꯩ ꯗꯌꯥꯜꯕꯨ ꯀꯤꯕꯅ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯀꯩꯗꯧꯔꯕ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯁꯨ ꯑꯗꯨꯗ ꯀꯩꯝ ꯈꯪꯗꯦ ꯂꯥꯎ ꯆꯦꯟꯊꯣꯏꯒꯤ ꯈꯨꯇꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯒꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯤ ꯊꯨꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯍꯥꯏꯖꯩ ꯇꯥꯃꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩ ꯊꯝꯕꯤꯔꯝꯃꯣ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ngasi ay saroktanaba siminani ibani petpa ngakano arakpa gari imda dom thomjinjani sor chauna holaga thawi tayalgi asauba na yomba matausu tawroidaba mabu kihallibu wahaiduna chanthoi du pakhatpana famli mapokni leitabadi oidre aduna tayalbu saudanaba ongda peri kapngang tori tamo tayal kaino torisibo nimit tajinge aibu yumda thilaktraba aidi yaroidongni aina mi tana balaradi kya nungainare tamoge phabas oire mana ngaglibado tayal tasinaba tawkhidre chanthoi na khangdaba mafamda puraklaga thawasada mobile legend sanara leithokre tayal da wa hairuba sungamda amsilakpada chanthoi do yungi mi kauduna kappa horakle ho mama aibu phabire babo aibu loblo tamo ai phare aibumta loblo tamo game sanari batayaldo hongna noktorakle matawda nusibana su loire potni khunamdana mamita su thamli kaplibado mobile su yawbana te nupim cha se sanari ba game da tokthoklaga kapliba nupim cha do yinglei kaino ba adumai ka pongna bro nang tamo lari sidi sida kapna machin pom thoklaga ngaglei aina korisi nang natte ai khoi tamo kokjabani khoi tamo do ai utradi chak charamoi madi ai imanabi hoida chatkhina leremni tamo tayal thakan don thoklaga nokpa khangi mathanda saije mata usi phana banu shiri angang haidu tai thinbiro haibane nangi se tausinaraga chendoi tori ne khangi ai ngamoi ai angang yam oiri yum pan batalle thinbiro haisini aidi yaroi haisini haima kap kanomi nangbo ai nangonda ke na tore ko se nimita doreba hek tabagane akhoi da pubiradoni se higatlaga haidoklo wahisina chanthoi bu hina kaphalle makhut makhong thinbandagi hendolaga tayabu phoba masam phoiba tawduna thinbiyo haina kapakle kaplabusu karibu tawzaruni nupa mana loge khankrabada adum chenbada matarami nongalaga hongnabi matung ina haidokpa chetlobada ahal masan yanaraktabadagi makhoi ni khaidoknaba phadoknabada warep taraklami madu tayalna yade mapa mama mahakkidamak lepibagi mahutta tayalbu miraiba manbam ongkaya uthorakle ka hena mabu miraiba gi maramdi hauzik leiriba tayalgi mama ase apokpi natte maramsuna tayalbu mama duna machani kaidonungda khakhanbide mapa su mama gi sarida adum chatpani midani chanthoi bu thindok lona ba hainarakpada tayalna yadabadagi nupi mayumgi mi oina lakani hairakpadagi tayalna chanthoi bu puraga yumdagi thorakhi imungda ungkhatnaba mayam ama urakpada chanthoi tayalbu yeng hangjei tamo imana hairi mayam do kaino adumaina dom tamo da ngangbru moina tayal gari thauna chanthoi da yenglaga khumlei aige ma dilai khidaba kuireda adogini ngangli mayam do angjusano ngasi dine ngangfam leitadana makhoi waradongni kaino haiduba asigumba michei se nungti tabada warae aduna ne ipangam thiraga tongana leirage na khanba kuireba ada icham chamzabi na wonda tare nang saurano akhoi ni laibak tinabagi ni khando nangsu ai nang yaudana hingbadi ngamdong mande pung khara tayalgi da leirurabada urakhiba phibam singduna chanthoi da tayal thadoklaga chetpa ngambagi thauna pumba mangkhre bakhal mapung phatrabasu nungsibagi ihuldi khangba ngamlabanina mabu mayumda thinbiro haikidre madugi mahutta machin machadudagi nungsiba wahai khara ngangthorai aisu tamoge nakta punsi chupa leirage ado tamo sungkat khanaroisiko khedowe khanadoino angawgi sidi saunarasune sumaina tawseba nangna sauraga aina tapthaba adagi aina sauraga na nangna tapthaba ko sida yanase hoi aina sauba kanda tamo na themo aduga nangna sauba kanda na aina themake aduidi yaredana
Dayal nokfet tongna makut oiduna Chanthoi kokta thammi nungshina. Tama, how, ibani kaida leiduino. Thawai sa sadana Dayal na khumdori. Manipur thadoklani, adagi India mu thadoklani. Adudi kai chatuiba. Japan da, nang chatningdro. Matam khara nungaina leithose, aduga mu halakse. Adum leithokpada yadeba imase wani. Imase haidi kana. Gari do nongdairambagi thongal da khami manung thausalodre. Shida ngak leiramuko kuiroi. Ai haipetang changluki kuiroi ko. Chanthoi bu gari da thamlamlaga Dayal do tha changakpada yaiphabagi gari leiba ubada bittekna hanna yengamda imung changai. Macha bu hek ubaga kusumna. Haima ichala iro. Masi nacha Japan koirokige. Pau pumba tarabada kusumduna chaibangang bataroda nushina hairai. Imasigi atiamam poko awat apa sizinanaba. Imase ayam ware achagi upayam tadawbiyo. Hey, imasi lay sidi nahak su ichani ne. Ado imase ekoi saurade. Masidi ba noi saurado pukri mapal da leramgani uraktro. Urakti imase ay chak yamlami. Namong nupisu yauri ekoi sauraga pulap kaurage. Chaki to chaki laamana yadre. Hoine. Harang na thorakpada yaiphabakoi oknabadagi. Nongdairembado sagot-naduna marup nushibadu warong na khong thangdoraki. Chanthoi bu puraga maphamda halakpadagi lambida yaiphabana garidu thachilaga khamalei. Kumthar o haibagi ingit su tawri Dayal yam sauna kumthaki. Chanthoi su kumtharaklaga Dayalgi manakta lai. Adubu Dayalgi manak yodringi Thoyen mana Chanthoi bu phakre. Tamo Thoyen mana Oi lawgana hek lawraba nangi tamo se adum sire. Dayal na Thoyen ba mabu thado aiga mungdaraga nipimcha mabu khalawen sizinagana nupa thokna pangal yengnase. Yaiphabagi ingittagi makhoiga lakminariba nupa anina Dayalgi makhut anido phajinkre. Dayal su na thoknaba mui. Thoyen bana khut chetabagi Chanthoi do na thoklaga chenkige tawbada khudi thisilaga leimai da tubada nung machet amada sujinbadagi wakhal mangda leimai da tar khaleikre. Matawda Dayal na Thoi Yaiphaba karimna na Dayalgi mataw tammi. Thoi kaina. Aduga khanghaudana Dayalgi mabukta thangna thingzili. Dayalgi mabuktagi I ororo thorakpa ubada Yaiphabado hangoiba kizaba tukutchaba sajinai. Dayalgi lukhamgi samdo kanna paisalaga magi mamai nakna changsili. Hai thongna yam fakida. Thongna faba nupa nangi marup ningzabana tawdo. Aina mikupsida thudek pataredana. Nang kedawa ngamgani. Nang naibu thingba ngamgadro. Laptang inawba bike thoraklibado ubada Thoyen bana ingit pirakle mado ubada Yaiphabado noi. La ese inaw natro. Oi, namai namit kumjilo. Angang se mathwai tama khaklaga makhut pena phudalo. Dayalgi khudang da siriba gari do phaidatlaga Thoyen bada langsile. Dayal bu gari marum da pusilaga machin melaga thamki. Exam haidokpagi mayambabu thiba laksariba inawbado Thoyen bana thatlaga angang ni khaktana phuba yaba phubirami. Matawdu yengba ngamjadana Dayal mamit usila khangi. Mana mamit usilabado Yaiphabana phaktoknabo hanai. Inawbana wakhal tada leimai dek takibaga Dayal bu hundoklam inawbu puraga makhoi maphamdu thadoklamki. Mabu asokpado kanna paisilaga Dayal wakhal tada leiba Chanthoi nakta laknabo hanase. Adubu yoshinbadi ngamde. Amu hogat amuk tushan tawringe ningthigi ichenga thengnare. Ningthina de makhoi bu masak khangmanate ichana de Dayal bu hanadagi masak khanglakpagum kawi. Tamo Dayal. Haima Dayal di mahabu kauribado khumbagi mahutta machinda kauri Thoi haina. Magi mitning maikaida Chanthoi taribado ure. Ningthina yaleba begtudagi ising lakthoklaga Chanthoi gi mamaida ki. Makokti ising thai. Adumna tawrabada Chanthoi gyan tari. Madugi matungdagi Dayal bu layeng labatung anido Manipur thadokladuna lona tumin chatkibani.